Lamdam asida thokliba irang asigi waroisin ama puraknaba hotnabada mathou tariba asi santigi wari sananaba hotnaba asini haina RD and PR Minister Y.Khemchand phongdokre. Wafam asi ngarang Radiant Club and Resort Maiba Khulda pangthokkiba ELITETV ki ahumlak suba Foundation Day gi thauramda phongdokkibani. Thauram aduda RD and PR Minister Y.Khemchand, MLA Khemchand Y.Khemchand amadi ELITETV ki editor Jit Ningombana mathang sitna chief guest of honor amadi president oina saruk yaki. Chief guest ki warol piraduna Minister Y.Khemchand makata na hai hauzik lamdam asigi oiriba fibam asida journalist sing khakta natana mioi ayambana achumba ngangbada akiba fawba matamni kuki natraga maitaibu akanba maongda hullaga ngangbaduna akanba saknare thokleba irang asida mioi lising nifuni rom aikoi masel kanakiba sing adubu kauthoknaraga hotnabagi wari linaraga laire hauzik lamdam asida mathou tariba asi santigi wari sananaba process tauba asini haina phongdoki. Samta kuina taekwondo yi wajaw ina lening ida Imphal tholok pasi Nagaland through torge hek tholei maduduna ko yi tango sonamani si Nagaland gi SP wina lebirame ala Nagaland gi taekwondo gi ojada so ai marup sing oi banina magi sung hak class ka logo yo bo so tango sonamani si amna ko yi not only family friend amna yamo wina so good friend in the tinazari Samna aina thamjani si kenobu sai hoi inauna so haibi bada journalist samo oibagi kugi self speech doi to dakra kugi ngang bangam daba oina lai hen takpi chamana the whole society hai batai majority society si achum bangang buta ki ba matam du oiba male in khanjabad na la habi ko just I go observation ne the whole majority society si achum bangang buta ki ba matam male in sum mujabada so like yamkana irang si thokpagi nakal ani magdagi pagi maitei sinau su kuki sinau su sep oina hondo honjin tobi committee da isu yaujadana both side ki mi lising ni pu tare hena koi kuki isinau sina kalakpa maitei isinau sina kalakpa kangiba kuki apun ba koi tek takai na mayum yo hongiba mayam dugi ai committee de yaujadana thengna jahowi so yana no episode ta ai PMJSY gi aina paijari ba department sigi thabak suba amadi PWD gi thabak suba koi kanogisu ibosogisu yomali hinglep ta leiba more than 122 thabak suba singdo pal leigre ado nungdang phone tawri hitman singduna kuki gi ningthau singduna mi phatabala ani noi happy garani na chingi lambi sta kilometer ta kun makhona pura kanda assam rifle ke mamda thamami so my humble and simple question is maitei sama kuni toi kalakiba kuki sidu khoi phatde haigadra sin taung dai biun thauram aduga mari lenana MLA KH Y.Khemchand phongdokkibada media amagi maru oiba thaudang asi asengba ground reality miyamda paudamba ngamba aduni ELITETV na tenlaba matam asida lamdam asida thokliba thaudok wathok singbu marik chumna paudamduna lakli lamdam asida thokliba irang asi Manipurda khundariba miyam khudingmakna pamde mioi khara khaktana tawbani lamdam asida thokliba irang asida opposition da leiriba singna rajniti ki khudong chabalo na ba hotnaba amadi ruling da leiriba singna su miyam bulana lamjing danaba media na hotnaba mathau tai hairaduna ngasi Manipurda thokliba irang asisu soidana waroisin ama puraklagani haibagi thajaba lei media na su thokliba irang asigi matangda paudamba matamda santi karamna purakani haibagi wakhalon romda chathaningi haina phongdokhi Indrada aigi party na vote yam phangi de phangi risi kai ginoida aigi public sa ina pelan bangam gi de haibagum bane karigi pelan bangam dri noi se ai sana khangbam tho e ai mass me am contact tawi
मास में लेकाय के थबक करी की पेंड्री नो पेंड्री से मधु खंग ngam ऐसु अफब लिबर नत्रे अदना आई कनाम तो ब्लेम तौदे अदना मसे आई असोइबने लवे मरमदि पब्लिक ना खोइदि पिरेब मेसेज पब्लिक ना खोइदि लौरइसे आइना मतम जाना मधु इम्प्लीमेंट तौब ngam मधु अखोइ सेमदोंना बसोनागनी सेमदोकनी अदुना मफमना मतमना हाइतारे अखोइ अदुम सेमदोरकनी हाइबो खोमसे मैं थमजगे अमरोमदा थौरम अदुगा मरी लेना इलिट टीवी की एडिटर जित निगोंबना इलिट टीवी ना चाही अहुम थबक थौरम सिंग तौरकपदा मतेंग पांगबिरखिबा खुदिंगमकपु थागतपा फोंदोखिबगा लोइनना मीडियाना लौरिबा थौदांग सिंगी मतंगदा वाफम कयासु थमखि वासी याम नंगांग सुंगम रेदुगा लेंबिरेबा पतम खुदिमक्ता आई अममोतो नमि पंजरगसु हाइजरुबदा ngasi bawda galen tari mateng pangbiriba any se tamosi jagi tamo oiro aduga babinagi oiro any haijurubada se advertisement kada pbu tamo adigi tamo double de suni advertisement kada pbu tamo ai channel se hingnaba aina mayam mathang mathang leiriba ina igino hatil gi aduga ai gino mangal aduga ai gino plus hism अजी मैम लिंक वाली तमो धने बिरुसु लाकनी ना हाबी बनी अदुबो लोकसे बिरकनी खल्ली अदु मैम से आई खितंग इमोशनल ओइग्रे वारो बिरो आई nganning बके आसु नमद्रे दुना आई पुलसीदा ए होने जगे मैम सपोर्ट तो बियो आई अंगम थाक तो होने जरकांदा मणिपुर की अदुबा मायोन नम पुरकना होने जगे मैम सपोर्ट तो बियो मैम आई की मतेंग पांग बिरकांदा आई मांग थाना चच बंगम जगे हारगा लिंक बिरिबा खुदिंग मपु ए अमुना थाकत फोंदोक सबलिकाय कोन बुसरी थैंक यू सो मच